Chief Minister N. Biren Singh ngasi Governor da pham thadokpagi aiba cherol Pisinkhre. Chief Minister N. Biren Singh ngasi nungtil pung mari makhai khara helakpa adwaida Manipur gi Governor Ajay Kumar Bhala da pham thadokpagi cherol Pisinkhre. Adum oinama khudakta Chief Minister gi office thadokpagi mathau tadabana anova government ama laktriba faubadi Chief Minister gi mafam asi makha tana paibinaba Governor Ajay Kumar Bhala na Sri N. Biren Singh da haizakhre. Honglak masigi anova khongthang asina lakadoriba Manipur gi mikhalda Bharatiya Janata Party BJP na mai pakpa oigani haina thajanari. Sri N. Biren Singh na fam thadokraba matung pung nifu nipan gi manungda party gi central leader Singh na anova leader amagi ming lauthoklaba yai haina thajanari. Pung manga makhai rom tarakpa matamda kai khumnajariba koigi Manipur gi Honorable Chief Minister na Governor da maki resignation tender tawthukre. Magna tawbagi maramdi yam sengna aikoi Bharatiya Janata Party gi sarkar si 2017 dagi haurakanda sarkar pairakpaduna Manipur da tongan ba chawkhat thorangda thabak kaya tawbiramba aduga Manipur gi integrity ngaknanabagi damakta mana hotnarakpa mayam adu aikoi hojik oiriba megi ahum dagina ngasi bawda leiriba fiba masida tangdu leitaba yamna Manipur gi damakta khanba adugumba santi purakpa yananaba lambi kya honaduna lakibani ado hojiksu mahakna resign tawribasi Manipur gi interest ta Manipur praja singi damakta khallaga adugumba Manipur gi Chief Minister na resign tawbani aduga aikoi Bharatiya Janata Party na aikoi praja singi interest ta tungdala kadaba thabak thoram kayada Manipur gi adugumba integrity ngakpada achauba daita logani haidana media gi tong hojik phawbagi da koi Honorable Chief Minister resign tawribasi gi makha taba koi da hojik report amta leitri mak masamak koi Manipur gi interest ta yengaga ai resign tawrage haidana ngasi si koi ai samak yauna aikoi governor da dugumba magi resignation submit tawraga koi tholak ise usi lady presidenti anova leadership ki wafam se kamaini party ki oina de hojik phawbada koi da adugi instruction adugi message amta laktri adu makha taba message la akanda bo resignation se accept tawraba tawdu anu habi resignation di adum aikoi pire bidu adum accept tawba yabagi possibility leire adu hojik aikoi gi piruraga koi tholakpani aduna makha tabadi lakadoriba process ti ekoina makha taba process ti magi tholakadoriba rejection accept tawba boiro any ekoina khangni ba puna mak makha taba ko assembly hawdeni budget ki aduna resign to gitara gadi government jin laitara bina madu manungda torokpa yaga se kare makha taba je hojik ki resignation tawro matungda lakadaba result to makha taba ise mamangi hapta CM